ꯅꯪ ꯅꯠꯇ꯭ꯔꯣ ꯀ꯭ꯋꯥꯛꯇ ꯋꯥꯍꯪ ꯃꯇꯨ ꯊꯦꯠꯇꯦ ꯍꯣꯠꯅꯔꯝꯕꯗꯣ ꯅꯝꯃꯥꯏꯗꯨꯒꯅꯦ ꯈꯣꯡꯄꯥꯛꯁꯤꯅ ꯁꯦꯠꯁꯦ ꯈꯣꯡꯄꯥꯛꯁꯦ ꯎꯗ꯭ꯔꯦ ꯁꯦ ꯑꯁꯤꯅꯅꯦ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯆꯄꯜꯅꯤ ꯀꯟꯒꯗꯕꯅꯤ ꯅꯪ ꯍꯥꯏ ꯁꯥꯏ ꯇꯨꯕꯠ ꯀꯛꯄꯤ ꯑꯩ ꯈꯪꯕ꯭ꯔꯣ ꯃꯨꯟꯅ ꯌꯦꯡꯉꯨ ꯑꯩ ꯈꯪꯕ꯭ꯔꯣ ꯅꯪꯕꯣ ꯑꯩ ꯃꯨꯟꯅ ꯌꯦꯡꯉꯨ ꯑꯩ ꯎꯈ꯭ꯔꯕ ꯃꯨꯟꯅ ꯌꯦꯡꯉꯨ ꯑꯩ ꯎꯈ꯭ꯔꯕꯣ ꯇꯥꯏꯕꯪꯗꯗꯤ ꯂꯥꯏꯔꯅꯦ ꯅꯃꯪꯗꯕꯨ ꯎꯔꯝꯈꯤꯔꯣꯏ ꯑꯩꯁꯦ ꯑꯗꯣ ꯅꯪꯅꯁꯨ ꯑꯩꯁꯦ ꯃꯁꯛ ꯈꯪꯉꯝꯃꯣꯏꯕ ꯑꯩꯅꯗꯤ ꯅꯪꯁꯦ ꯅꯔꯤꯟ ꯐꯖꯅ ꯈꯪꯉꯦ ꯅꯪꯁꯦ ꯇꯣꯏꯂꯦꯠꯇ ꯆꯪꯕ ꯃꯇꯝꯗ ꯀꯔꯤ ꯃꯆꯨ ꯈꯥꯏꯗꯣꯛꯏ ꯈꯥꯏꯖꯤꯜꯂꯤ ꯍꯥꯏꯗꯣ ꯑꯗꯨꯁꯨ ꯈꯪꯉꯤ ꯑꯩ ꯅꯪꯕꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤ ꯑꯗ ꯅꯪꯅ ꯉꯥꯡꯉꯤꯗꯣ ꯌꯥꯝꯅ ꯅꯪꯒꯤ ꯑꯁꯦꯡꯕ ꯅꯪꯒꯤ ꯃꯅꯨꯡꯒꯤ ꯀꯦꯔꯦꯛꯇꯔꯗꯤ ꯃꯌꯥꯝꯅ ꯈꯪꯉꯝꯃꯔꯣꯏ ꯑꯗꯣ ꯉꯁꯤ ꯑꯩ ꯍꯥꯏꯕꯤꯒꯦ ꯋꯥꯔꯧꯒꯅꯨꯀꯣ ꯅꯪꯒꯤ ꯀꯦꯔꯦꯛꯇꯔꯁꯦ ꯃꯌꯥꯝꯗ ꯑꯩ ꯍꯥꯏꯕꯤꯒꯦꯕ ꯑꯗꯣ ꯅꯪꯅ ꯁꯤꯡ ꯆꯟꯕ ꯆꯠꯄ ꯀꯥꯡꯕꯨꯗꯨ ꯑꯗꯨꯃꯛ ꯌꯥꯝꯅ ꯅꯪꯒꯤ ꯊꯃꯣꯏ ꯁꯣꯛꯅ ꯁꯥꯎꯔꯤꯗꯣ ꯁꯥꯎꯐꯝꯗꯣ ꯑꯣꯟꯅꯗ꯭ꯔꯣ ꯅꯪ ꯁꯥꯎꯗꯣꯏꯗꯨꯗꯤ ꯅꯪꯒꯤꯗꯨꯒ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯁꯥꯎꯕ ꯉꯝꯗꯗꯅ ꯅꯪ ꯁꯤꯡ ꯆꯟꯕ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯑꯍꯟꯁꯤꯡꯗꯣ ꯋꯥꯔꯧꯔꯤꯅꯦꯕ ꯑꯩ ꯍꯥꯏꯕꯤꯒꯦ ꯅꯨꯡꯁꯥꯕꯨ ꯁꯥꯔꯦ ꯇꯧꯔꯤꯁꯦ ꯃꯤꯠꯁꯦ ꯄꯥꯡꯉꯝꯗ꯭ꯔꯦ ꯈꯔ ꯁꯨꯒꯠꯀꯦꯀꯣ ꯅꯪꯅ ꯍꯥꯎꯇꯛꯇꯨꯕꯨ ꯅꯣꯏ ꯅꯃꯥꯒꯤ ꯂꯨꯍꯣꯡꯉꯛꯄꯗ ꯍꯥꯄꯛꯄ ꯑꯎꯟꯂꯝꯗꯣ ꯍꯥꯎꯇꯛꯇꯨꯗ ꯁꯤꯡ ꯆꯟꯕ ꯂꯥꯛꯏ ꯀꯥꯡꯕꯨꯗꯨꯅ ꯎ ꯋꯥ ꯌꯥꯟꯕ ꯂꯥꯛꯏꯔꯣ ꯅꯠꯇ꯭ꯔꯒꯅ ꯁꯤꯡ ꯆꯟꯕ ꯂꯥꯛꯏꯔꯣ ꯂꯩꯖꯗꯕ ꯁꯤꯡ ꯆꯜꯂꯤꯕ ꯈꯔꯗꯨꯅ ꯌꯣꯜꯂꯒ ꯏꯃꯨꯡ ꯃꯅꯨꯡ ꯆꯦꯡ ꯆꯥꯛ ꯅꯃꯤꯠꯇꯨ ꯎꯗ꯭ꯔꯣ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯂꯤꯕ ꯃꯇꯨ ꯃꯆꯥꯁꯤꯡꯗꯨꯅ ꯀꯞꯇꯅ ꯂꯥꯎꯗꯅ ꯈꯣꯡꯉꯤꯗꯣ ꯅꯪꯒꯤ ꯅꯄꯨꯟꯁꯤꯗꯨ ꯊꯣꯛꯑꯝꯃꯗꯤ ꯅꯪꯗꯤ ꯀꯞꯄꯣꯏꯌꯦ ꯅꯪꯗꯤ ꯀꯥꯏ ꯀꯞꯄꯅꯤ ꯍꯥꯏꯒꯦ ꯅꯕꯨꯛ ꯊꯣꯛꯀꯤ ꯅꯆꯥ ꯑꯅꯤꯗꯨꯕꯨ ꯂꯪꯊꯣꯛꯑꯒ ꯃꯩꯇꯩ ꯅꯨꯄꯥꯗ ꯂꯩꯁꯥꯕꯤ ꯁꯥꯔ ꯅꯌꯨꯝ ꯄꯥꯟꯕ ꯉꯝꯕ ꯅꯪꯅꯕꯨꯗꯤ ꯑꯗꯨꯒꯨꯝꯕꯗꯨꯕꯨꯗ ꯅꯨꯡꯉꯥꯏꯇꯕ ꯀꯥꯏ ꯐꯥꯎꯔꯝꯃꯅꯤꯒꯦ ꯑꯩ ꯁꯨꯝꯕꯤ ꯇꯥꯏꯞ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯅꯤꯡꯗꯦꯕ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯇꯧꯔꯛꯑꯅꯦꯕ ꯅꯣꯏ ꯀꯨꯂꯤ ꯀꯥꯡꯕꯨꯅ ꯀꯃꯦꯟꯁꯦ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯅꯤ ꯁꯤ ꯃꯌꯥꯝ ꯌꯦꯡꯅ ꯀꯩꯅꯣ ꯑꯃꯅꯤꯁꯦ ꯀꯃꯦꯟꯁꯦ ꯇꯧꯔꯛꯑꯅꯦꯕ ꯑꯔꯣꯏꯕꯤꯗ ꯅꯆꯤꯟꯁꯦ ꯑꯔꯣꯏꯕꯤꯗ ꯑꯀꯥꯝꯕꯤꯗ ꯅꯪꯅ ꯉꯥꯡꯉꯤꯗꯨ ꯅꯃꯥꯏꯗꯣ ꯏꯀꯥꯏꯗ꯭ꯔꯣ ꯅꯃꯥꯏ ꯏꯀꯥꯏꯗ꯭ꯔꯣ ꯁꯧꯟ ꯇꯣꯞꯄꯕꯅꯤꯅ ꯅꯣꯏꯗꯤ ꯀꯥꯏꯗ ꯏꯀꯥꯏ ꯈꯪꯒꯅꯤꯒꯦ ꯉꯥꯡꯉꯤꯕꯣ ꯂꯣꯟ ꯈꯣꯟꯗꯣ ꯂꯣꯟꯆꯣꯞ ꯑꯗꯨ ꯌꯥꯝ ꯉꯥꯡꯉꯤꯗꯨꯕꯨ ꯅꯃꯥꯏꯗꯣ ꯁꯧꯟ ꯇꯣꯛꯑꯦ ꯇꯣꯞꯄꯦ ꯍꯥꯏꯁꯦ ꯃꯌꯥꯝꯗ ꯈꯪꯍꯜꯂꯤꯅꯤ ꯅꯠꯇ꯭ꯔꯣ ꯑꯩ ꯍꯥꯏꯕꯤꯒꯦ ꯈꯪꯍꯜꯂꯒꯦ ꯐꯖꯅ ꯉꯁꯤꯗꯤ ꯅꯪꯁꯦ ꯃꯌꯥꯝ ꯑꯁꯤꯒꯤ ꯅꯨꯄꯤꯁꯦ ꯃꯨꯟꯅ ꯌꯦꯡꯉꯨ ꯃꯥꯁꯦ ꯀꯩꯗꯧꯕ ꯃꯆꯥ ꯑꯅꯤ ꯂꯪꯊꯣꯛꯑꯒ ꯃꯩꯇꯩ ꯅꯨꯄꯥꯗ ꯂꯩꯁꯥꯕꯤ ꯁꯥꯔꯒ ꯂꯩꯔꯝꯃꯕꯅꯤ ꯖꯤꯔꯤꯗ ꯃꯥꯒꯤ ꯊꯤꯑꯣꯔꯤ ꯑꯀꯨꯞꯄ ꯃꯔꯣꯜ ꯈꯪꯅꯤꯡꯉꯗꯤ ꯃꯌꯥꯝ ꯑꯩ ꯑꯃꯨꯛꯀ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣ ꯁꯦꯝꯖꯔꯛꯀꯦ ꯌꯥꯝ ꯁꯥꯡꯅꯗꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯗꯤꯇꯦꯜꯁꯦ ꯍꯥꯏꯔꯔꯣꯏꯒꯦ ꯑꯗꯣ ꯃꯥꯛꯁꯦ ꯑꯩꯅꯗꯤ ꯃꯨꯟꯅ ꯃꯁꯛ ꯈꯪꯉꯦ ꯃꯥꯅꯗꯤ ꯈꯪꯉꯝꯃꯣꯏ ꯅꯥꯇꯣꯟꯖꯥꯎ ꯅꯪ ꯃꯨꯟꯅ ꯌꯦꯡꯁꯜꯂꯨ ꯑꯩꯕꯨ ꯈꯪꯕ꯭ꯔꯥ ꯌꯦꯡꯉꯨ ꯑꯗꯣ ꯅꯪ ꯑꯇꯩꯁꯨ ꯋꯥꯔꯤ ꯌꯥꯝ ꯂꯩ ꯃꯅꯨꯡꯗ ꯍꯥꯏꯔꯛꯀꯅꯤꯀꯣ ꯅꯪ ꯆꯦꯛꯁꯜꯂꯨ ꯅꯪ ꯃꯍꯦꯁꯣꯔ ꯊꯧꯅꯥꯎꯖꯝ ꯍꯥꯟꯅꯗꯤ ꯅꯨꯡꯁꯤꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯍꯩꯅꯗ꯭ꯔꯦ ꯍꯥꯏꯔꯣ ꯀꯔꯤ ꯍꯥꯏꯅꯣ ꯚꯤꯗꯤꯑꯣ ꯌꯣꯟꯗꯗꯤ ꯈꯪꯗ꯭ꯔꯦ ꯍꯩꯅꯗ꯭ꯔꯦ ꯀꯥꯏꯗꯤ ꯍꯩꯅꯔꯅꯤ ꯍꯥꯏꯒꯦ ꯃꯥꯗꯤ ꯅꯪꯒꯨꯝꯕꯗꯤꯁꯦ ꯃꯥꯏ ꯈꯣꯡꯄꯥꯛꯀꯤ ꯎꯐꯨꯜꯗꯣ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦ ꯁꯨꯃꯥꯏꯅ ꯅꯩꯔꯤꯕ ꯈꯪꯉꯕ ꯅꯪ ꯀꯥꯏꯗ ꯍꯩꯅꯔꯅꯤ ꯍꯥꯏꯒꯦ ꯃꯥꯗꯤ ꯂꯥꯏꯔꯅ ꯃꯍꯦꯁꯣꯔ ꯊꯧꯅꯥꯎꯖꯝꯗꯤ ꯂꯥꯏꯔꯅ ꯃꯩꯇꯩ ꯅꯨꯄꯥ ꯑꯃꯠꯇꯅ ꯅꯪꯕꯨ ꯍꯧꯖꯤꯛꯇꯤ ꯅꯪꯁꯦ ꯅꯨꯔꯥꯕ ꯑꯣꯏꯅꯤꯡꯗ꯭ꯔꯦ ꯀꯨꯂꯤ ꯅꯨꯄꯤ ꯅꯨꯔꯥ ꯅꯨꯄꯤ ꯑꯩ ꯅꯨꯔꯥ ꯅꯨꯄꯤ ꯅꯆꯥ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯅꯪꯕꯨ ꯍꯧꯖꯤꯛꯃꯨꯛ ꯀꯔꯝꯕ ꯃꯩꯇꯩ ꯅꯨꯄꯥ ꯑꯄꯪꯕ ꯃꯩꯇꯩ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯀꯔꯝꯕ ꯐꯥꯗꯩ ꯍꯣꯠꯅꯔꯤꯒꯦ ꯃꯁꯤꯒꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯁꯤꯅ ꯄꯪꯊꯗꯅ ꯃꯈꯣꯏꯒꯤ ꯊꯥ ꯂꯥꯎꯕ ꯃꯥꯏꯁꯦ ꯎꯕꯗ ꯉꯥꯎꯔꯤꯕꯅꯦꯕ ꯉꯛꯇꯕ ꯉꯝꯗꯦ ꯀꯥꯏꯗꯁꯨ ꯉꯥꯎꯔꯣꯏꯗꯣꯏꯒꯦ ꯃꯣꯏꯗꯤ ꯌꯥꯝ ꯍꯩꯕꯅꯦ ꯃꯣꯏꯒꯤꯅꯦ ꯃꯣꯏ ꯀꯨꯀꯤ ꯅꯨꯄꯤꯁꯤꯡꯁꯤꯗꯤꯅꯦ ꯃꯩꯇꯩ ꯅꯨꯄꯥꯕꯨ ꯑꯣꯏꯔꯗꯤ ꯍꯅꯨꯕ ꯑꯀꯣꯟꯕ ꯑꯣꯏꯔꯁꯨ ꯐꯥꯔꯒꯦꯅ ꯉꯥꯏ ꯂꯩꯕꯅꯦꯕ ꯃꯩꯇꯩ ꯅꯨꯄꯥꯁꯦ ꯌꯥꯝ ꯄꯥꯝꯕꯅꯦꯕ ꯇꯣꯏꯂꯦꯠꯇ ꯂꯩꯕ ꯑꯃꯗꯨꯅ ꯑꯃꯗꯣ ꯄꯥꯝꯕꯗꯣ ꯑꯗꯨꯃꯥꯏꯅ ꯄꯥꯝꯕꯅꯦ ꯃꯣꯏꯅ ꯄꯥꯝꯕꯒꯤ ꯆꯥꯡꯁꯦ ꯑꯗꯨ ꯀꯗꯥꯏꯗꯒꯤ ꯉꯥꯎꯔꯗꯤ ꯉꯥꯎꯅꯕꯗꯤ ꯇꯧꯔꯦ ꯁꯣꯝꯗꯗꯤ ꯉꯥꯎꯍꯟꯗꯅ ꯂꯩꯁꯥꯕꯤ ꯁꯥꯗꯅ ꯃꯆꯥ ꯑꯅꯤꯗꯨ ꯂꯪꯊꯣꯛꯑꯒ ꯅꯨꯄꯥꯗꯨ ꯂꯩꯕ ꯉꯝꯃꯤꯅꯦ ꯀꯔꯝꯕ ꯅꯪꯒꯤ ꯊꯃꯣꯏꯗꯨ ꯀꯔꯝꯕ ꯊꯃꯣꯏꯅꯣ ꯀꯔꯝꯕ ꯅꯨꯄꯤꯒꯤ ꯊꯃꯣꯏꯅꯣꯅꯦ ꯏꯕꯦꯝꯃ ꯅꯪ ꯌꯥꯝ ꯂꯩ ꯅꯪꯒꯤ ꯋꯥꯔꯤ ꯈꯪꯉꯕ ꯑꯇꯩꯁꯨ ꯍꯥꯏꯍꯜꯂꯛꯀꯅꯨ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛꯁꯨ ꯑꯃꯨꯛ ꯃꯩꯇꯩ ꯅꯨꯄꯥ ꯑꯃ ꯐꯥꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯍꯥꯏꯅ ꯇꯥꯏ ꯀꯟꯅ ꯍꯣꯠꯅꯧ ꯏꯕꯦꯝꯃ ꯍꯟꯗꯛꯇꯤꯅꯦ ꯀꯔꯝꯕ ꯏꯃꯨꯡꯗꯕꯨ ꯊꯣꯛꯑꯒꯕ ꯅꯪꯒꯤ ꯄꯨꯟꯁꯤꯁꯦ ꯍꯟꯗꯛꯇꯤꯅꯦ ꯀꯩꯅꯣ ꯇꯧꯖꯔꯛꯑꯅꯤ ꯇꯣꯏꯂꯦꯠꯀꯤ ꯕ꯭ꯔꯁꯇꯣ ꯑꯗꯨꯅ ꯐꯖꯅ ꯇꯛꯄꯤꯖꯔꯅꯤ ꯑꯗꯒꯤꯗꯤ ꯋꯥꯏꯄꯔꯅꯒ ꯅꯃꯥꯏꯗꯣ ꯊꯥꯊꯥ ꯂꯥꯎꯕ ꯅꯃꯥꯏꯗꯣ ꯇꯛꯈꯥꯏꯖꯔꯛꯑꯅꯤ ꯈꯪꯉꯕ ꯐꯖꯅ ꯍꯣꯠꯅꯧ ꯅꯪꯅ ꯈꯪꯒꯗꯕ ꯑꯃꯅ ꯅꯪꯅ ꯃꯍꯦꯁꯣꯔ ꯊꯧꯅꯥꯎꯖꯝꯗꯒ ꯉꯥꯡꯉꯤꯗꯣ ꯀ꯭ꯋꯥꯛꯅ ꯃꯊꯛꯇ ꯀꯣꯏꯄꯥꯏ ꯄꯥꯏꯕꯅꯤ ꯃꯋꯥ ꯂꯧꯕꯤꯗꯕꯅꯦ ꯃꯋꯥ ꯂꯧꯕꯤꯔꯕꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯅꯣꯏꯒꯤꯗꯤ ꯅꯣꯏ ꯀꯗꯥꯏꯅꯣ ꯅꯪ ꯅꯠꯇ꯭ꯔꯣ ꯀ꯭ꯋꯥꯛꯇ ꯋꯥꯍꯪ ꯃꯇꯨ ꯊꯦꯠꯇꯦ ꯍꯣꯠꯅꯔꯝꯕꯗꯣ
ꯅꯝꯃꯥꯏꯗꯨꯒꯅꯦ ꯈꯣꯡꯄꯥꯛꯁꯤꯅ ꯁꯦ ꯈꯣꯡꯄꯥꯛꯁꯦ ꯎꯗ꯭ꯔꯦ ꯁꯦ ꯑꯁꯤꯅꯅꯦ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯆꯄꯜꯅꯤ ꯀꯟꯒꯗꯕꯅꯤ ꯅꯪ ꯍꯔꯥꯎꯅꯤꯁꯦ ꯌꯦꯡꯉꯔꯥꯎꯕ ꯁꯤꯗꯩꯁꯤꯗ ꯏꯐꯦꯛ ꯍꯥꯞꯆꯤꯜꯂꯒ ꯋꯤꯗꯥꯎꯠ ꯃꯦꯀꯞꯁꯦ ꯐꯖꯗ꯭ꯔꯣ ꯃꯩꯇꯩ ꯅꯨꯄꯤꯗꯤ ꯄꯥꯝꯗ꯭ꯔꯣ ꯀꯥꯏꯅ ꯃꯤꯒꯤ ꯇꯤꯛꯇꯣꯛ ꯂꯧꯊꯔꯒ ꯁꯦꯝꯃꯤꯁꯦ ꯌꯦꯡꯉꯔꯥꯎꯅꯦ ꯁꯛꯇꯥꯁꯤꯒ ꯆꯟꯗꯣꯟ ꯆꯌꯦ ꯃꯥꯜꯂꯗꯅ